ngasi phong ki basi phong sing digi amasum thoki ba thodo wa thok sing digi maruoi bi pauk sing khong saraga Manipur top channel gi mai ke digi myam na thamjagi an bada ngasi phong ki basi phong gi editorial kalam digi content ma oina lokhosaraka na myam na thamjagi duga editorial kalam asigi content sina Nagaland da AR gi mihat hauzik khakta da naga sing wakhal tarakpa loinam sanokpa British na makhoi gi mayokte ihau sagalakpa sing namthanaba khulai ama oina sejinaramba Armed Forces Special Power Ordinance asi British na leba asi thadok tuna satkraba matungda amu hanna Indiana Armed Forces Special Power Act 1958 haina amuk Jammu and Kashmir yauna makhoi gi saksu manadaba North East India gi state singda enforce tawduna thamnakiba asigi marumda Bharat Sipaina misa miyamda ka henwa thawong kya satharibasi thingnanaba ek asi akanwa sai theng phangliba lamdam asigi miyamna lauduna lakiba haibasi sahiyam nakle adu ek asi lauthokna bo honabada lamdam sigi miyamna akanba khongjang kya sangsinduna lakibadu ek asibu enforce tawriba yumthangnariba Nagaland amasu Meghalaya na makhoi gi oinadi Bharat Sipai singi saitheng phangdabana karimata support pidana lakhibadugi mahina Assam Rifles na Nagaland gi Indo-Myanmar border gi sarukta leiba Mon district ta coal mine thabak suraga halakpa sinmi taraga mari hatkiba thawdo matungda hauzik khaktada wakhal taraktuna ek asi lokthoknaba dabi tarakhibasi thenglabsu thengna pukning thawgatningai ni hanadi Nagaland pumba si state aduda operate tawriba khulai paiba lupsing amadi Bharat Sarkar ga 6 pair agreement sign tawnabana Bharat Sipai gi award anegi saitheng adu amukta fangdabana state aduda ek asi enforce tawjarabasu karimata thausadana lakhibani adumakna ngasi Mon district ki dasa si taribani Englishing aniga marigi July thada matamduda Kangla da lairamba taragatare suba AR na Imphal East ki Bamon Kampu dagi thangjam Manorama bu nupi oibigi izat khungaunaraga tamthina hatkiba thawdoktuga mari leinana lamdam sidagi aphaspa lakhokadabani haina miyamna akanba ihau haukiba matam aduda yumthangnariba state singi miyam amasum sarkar singna masigumba sipai gi saitheng asi makhoida nongmadi soidana mayoknarakpa yai haibigi asanba miyeng adu lairamba taraba amadi punna amata oina ek asigi mayokta thengnaramlabadi North East region dagi ek asi lakthoklamba yabani Nagaland gi Mon district ta thokiba thawdo asigi matangda central government ki maikaidigi thawdo adugi matangda special investigation team semduna ningthina thijilaba matung victim family singda justice phangangani haina phongdoklibasi kadai fawba thaba oina onthokadoribano haibasi hangningai oi Union Home Minister Amit Shah na Parliament thawdo adu Assam Rifles na lan lawbadigi satakhiba oibi yai hairabasu coal mine thabak suriba sinmi sing aduna gari tongduna lakpada hunting rifle gi barrel adu thingatlaga lakpana lan lawbigi maram ama oibi yai haina phongdokhiba sina inquiry asi sathaba hawdringai digi sayetnaba amadi adumak laide Central Forcing gi mathakta inquiry sathaba haibasi Defense Ministry Home Ministry dagi prosecution sanction ama lawgadabana Central Government na makhoi gi makhada lairiba Assam Rifles sing adugi mathakta inquiry sathanaba prosecution sanction pirakadra haibasi hangningai oi Manipur da thokiba thawdo kaya da Assam Rifles na satakhiba fatak mihat maru oina Hairangoi thong massacre Rims massacre, Malom massacre, amadi Langjingi massacre yauna asigumba manamba thawdok sing asi satakiba Assam Rifles sing adugi mathakta ngasi phawba ain goeba sara amata pikhidri masigi iroinana fake encounter gi thawdok kaya da hakhengnana senare khanglaba Assam Rifles personal sing gi mathakta YL Bisar Sathaba Haunaba CBI na mari leinaba Central Government gi prosecution sanction launaba honabada ngasi phawba pidana leidibasini phiba masina Nagaland gi Mon district ki thawdo asigi justice purakani haibisidi thajaningai oidi
aduna thaudo asida yumpham oiraga ek asigi saitheng phangliba North East region gi state government singna asigumba thaudo asi amuk hana thoktanaba punna region asidagi apaspa repeal tawnaba center da taknaba sangi madu khaktana region asida tung koinagi solution purakani haiba ngasigi editorial column si mayamna thamjage amasu makasa ta jarakpuni state sigi wangbada thokpa paw khra mayamna thamjage mayam loifau taminasi mapalam gi paw ama oina khut thoknabada security personnel taragani thoi amasum lalhauba kaya sikhre Niger gi nongsuk thangba ngamkhai gi tuan ba saruk singda Niger security force amadi khulai pai ba lalhaubu singi marak thokiba khut thoknabagi thaudok singda security personnel taragani thoi amadi lalhauba kaya sikhre haina leba sigi defense ministry na phongdorakli ministry asina hiramasiga mari lainana phongdokibada thaudo singarang leba sigi manung chanba Fangtio digi kilometer mangarom satlaga thokibani khulai matik sana paiba lalhaubu sing aduga khut thoknabagi thaudo adu security personnel nipan su asu apanangki khut thoknabagi thaudo adu thokraba matung ahenba security forcing thomjinduna satakhiba thi humbagi thabakta lalhaubu sing aduna tonglakhiba motor bike kya thenglakhibaga loinana makhoina sijinaramba communication equipment kaya su recover tawbangamkhre Fantio hairiba mafam asi Tera district ki manungsana leiba apikwa city amani hairiba mafam asida ISIL amasum Al-Qaeda ga mari leinaba khulai paiba group singna yamna toina target tawduna attack sing sathari masina maram oiraga hairiba mafam asida misi mina thopagi sang yamna wangli saye sigi me thada pangthokiba Islam laying satpasingi khwaidigi sawbo kumai Idol Fitar pangthok tuna miyamna harau teyama phongdok lingaida khulai paiba group suni attack sathaduna mafam asida miyoi manga hatki madugi matung June thagi aroiba saruktasu mara leijadraba miyoi ani yauni school oza ama amadi police inspector amasu hatki haina pausna makhatana phongdorakli tentakpa pawmanamu COVID-19 patient tara sikraba matung health official manga kona jail thajinkre Jordan gi asobo government hospital amada treatment sathaduna lakhiba COVID-19 patient tara oxygen matam sana supply toba ngamdabadagi sikraba matung Jordan court amana senior health official manga mathauda pukning sangdabagi maral sahi ahungi jail gi phadok pikre haina state media report singna phungdurakli report singa sigi matungina Jordan gi konung aman gi nongsup thangba sarukta leiba Seoul City da leiba State Hospital asigi hanagi director Razak Al Khasman amadi maki official marina mathauda section da bagi miyoi taradu sikhibani haina maral sikhibaga loinana jail gi phadok pikhibani sai sigi Mars Thada Hospital asida COVID-19 patient sa mehena treatment sathaduna lekhi hospital asida COVID-19 patient masing hengalakpana maram oiraga oxygen gi award pa leire haina patient party sing hospital asigi mari leinaba singda khangan khrabasu matam sana oxygen gi thorang tawdabana maram oiraga covid patient tara tha adumakta da sikhi thaudu aduga mari leinana senior health official sing adu thabaktagi suspend tawkibaga loinana makhoi gi mathakta trial sathaduna lakhibani makhoi manga gi mathakta sirakriba moral adu asumani haina kona lakthokibaga loinana sai ahum gi jail gi phadok pikhibani adubu wayel asigi mayokta lakliba numit 10 gi manungda appeal tawba yagani haina su pausina makhatana phongdorakli ado hauji ko inadi pausu matang asa lusinjarage amasum pathosaki bida soikiba lankiba kya yaurs me amanga pigani matam gi maroi bi pausing lepton update pizara khainasu channel sigi mai kairi gi myamna thamjari and thank you